Kuki militantsing na toina landafam oiriba Kadangban gi mahiroising lairik tamba phangdaduna manggadawre. Kadangban Upper Primary School da oza anina mahiroising lairik takpiduna leire. Manipur da thokliba kanglupki irang asida khulai paiba kuki militantsing na yamna toina attack tawriba se Imphal West District ki Lamsang Police Station gi manungsa na leiriba. Kadangban hairiba khunggang asida su ama oire. Khunggang asigi miyamna khulbu nga kadra masa masusing bulairik laisu tamhanna bahot na bada aduki matik awaba ma oire. Awaba sing asigi marakta Kadangban Upper Primary School da su oza ani khakta leiba maramna mahiroising lairik ningthina tamba phangdre haire. Pause asida khunja sing na phongdorokpagi matungina de kuki militant sing na yamna toina attack tawrakpadage khunja sing laifam safam khangdana khulngak sen bada chawba thodang lawre. Sairak sida tunggi yombiral oigadoriba khulasigi angang sing irang na maram oiduna lairik tamba phangdre. Khulasigi angang sing gi lairik tampham oidiba Kadangban Upper Primary School da mingsa labaso school asida oza ani khaktana class 9 gi mahiroising lairik takpada awaba ma oire. Mahiroising ningthina lairik takpinaba oza amata leitre. School asigi headmaster na phongdorokpagi matungin na school asida oza waliba se 2021 dagi ne school asida oza ani khaktana class lawduna leire. Awat po oza si laingaki mari lenaba authority da happy na ba haijarabaso hauzik phawba happy dana leire haike. School asigi oza Romesh na phongdorokpagi matungin na de awat po oza taruk asi happy na ba mari lenaba ZEO Education S Director amade Education Minister da masamak satuna haijarure adubu hauzik phawba oza thabiraktre haire. Kadangban khul asigi oina leiriba club ki thaupuba sing amade maira paibi singa loinana local MLA oiriba Social Welfare Minister Haikham Dingo ga unaduna awat po oza sing happy na ba haijakhe. Khudakta Minister Dingo na mayam mamangda Education Minister TS Basanta da telephone tawduna awat po oza sing asi happy na ba khangankhe. Adubu ngasi phawba awat po oza sing asi happy dana leire. Maduna mahiroising mapungpha na lairik tamba phangdaba haibadu oire haike khunja sing na makhata na phongdorokhibada hauzik school asigi volunteer manga na mahiroising asi mangba tare haiduna numidangi matamdana khulngakpagi thabak tawraga ayuk nungthilgi matamda Kadangban Upper Primary School da mahitamliba mahiroising lairik takpi bagi thodang lawre. Maramaduna kuki militant sing na khwaidagi toina attack tokpham oidiba khulasida hauzik phawbada laingak na ngak sen bagi achauba thodang lawbidaba loinana Kadangban Upper Primary School da waliba oza taruk asi thabirakdaba asina takpade khulasigi awaba ase laingakna kari amata ubidre haibane. Maramaduna Manipur gi Chief Minister N Biren gi athuba mijeng sangbiduna Kadangban gi akoibada leiriba kuki militant sing athuba matamda takthokuna khunja sing leitana leiba amade awat po oza sing happy duna mahiroising lairik tamba phanganbinaba honabiyo haike.